Manipur SHEMGATLAKPADA ACHOUBA THOUDANG LOUKHIBA LAMDAM ASIGI AYEEBA AYEEBI SINGI CHAP KHUVAM AMA SHEMGATTUNA MAKHOINA Louramba Thoudang Sing Tung Meerol Da Khanghanba Matam Oire HAINA SHAKNAIRABA theatre personality Ratan Thiyam PHONGDOKKHRE Wafam basi SHAKNAIRABA kabi asangbam minaketan ge chamaga taraga nipan suba mapokpuan thoramga loinana asangbam minaketan columnist award English ngani shumna kunmari lanthokpagi thoramda SHAKNAIRABA theatre personality Ratan Thiyam PHONGDOKKHIBANE Naharol Sahitya Premi Samiti Imphal na sintudang ngasi Manipur Press Club ki Loktak Hall da pangtokhiba thoram aduda chief guest ki warol piraduna SHAKNAIRABA theatre personality Ratan Thiyam na hai asangbam minaketan pukchel amadi thamoi animak sengbo ozane Ayeeba Asangbam minaketan ase mahak masada ACHOUBA inot ama pikhiba Ayeeba amane mahaki laidik singda top machat aba yawi minaketan LAMDAM ASIGI ariba wahai wata singi lausing chap chana yawbaga loinana mahaki oiba wahai wata puthokpa ngambagi top ama lejaba Manipur gi atangba Ayeeba amane Manipur kunai semgatnaba honabada ACHOUBA Thoudang LOUKHIBA LAMDAM ASIGI laioi kraba Ayeeba singi Thoudang asigi Meerol na kawfum thukte MAKHOINA Louramba sing Tung Meerol matam pumbada ningsingduna laihongnaba Chingdum macha amada makhoigi mitam sing khinduna makhoigi khubam ama sangbatpa mathau tai lan tawba ngamba khaktana chawkhatpa leibak amani haiba yaroi chawkhatpa leibak ama oiba haibasida intellectual singi wakhalon ningthina lokshinba change lamdam masida art ki lamda thabak tawriba singi laibak ase tambak ngamdana leidiba ase yamna ningba kainingai ni hainasu bahagna makha takhi Aikoigi sahitya tawriba natraga art tawriba kangusina Manipur ki government ki chingdum macha amad niba matam darkar lai karigino haibda hairiba kavi sing se sina chingdum macha du teida makhoi ki murti me am sabiraga mafam teida ti recognize bazar sabidram dina amada sabidram dina mafam da pulap sarga thambirasu ko doctor ko mon le iringa da Wajamine Katona Liepri and Wu Eresu, Warisa Book Eresu, Amata Wu Eresu, Ko MK Vinodinina, Pamnan Lari Ing and Sunda Pramodiniga, Topamaga, Warisa Bo Eresu, Adum Haina, Aikoigi, Kavi Mayam, Apauba, Natraga Manipur, Segalami, Bakavi Yamse, Mohim Pamamutang, Lake Poloina, Jingdum Macha Mada, Sculpture Mayam, Toraga, Tamning. Uningi mitchida. Karigino hana haibada. Makhoina Manipur se sengat yerbani. Makhoibu aikoina lakadur bet naharul singda lakadur bet tungi generation sing sidista introduce tauge hana harboidi. Makhoigi baram da khange hana harboidi. Harbe tawse satabatawa. Ngasigi thoram aduda samiti asina ahanboina piba asangbam minaketan columnist award English ngani shubna kunmade Ayeeba Dr. Chongtham Narendra da lanthokhe ngasigi thoram aduda Manipuri Sahitya Parishat ki president Longjam Joy Chandana Ayeeba minaketan gi sideng laidek asaibagi nitai potke maram da wangang khe loidena ngangbam nabakishor amadi RK Mapatina kabi asangbam minaketan na iba sideng kung pathokhe loidena thoram aduda Ayeeba asangbam minaketan na iba Ngangoi pareng amadi Gitanjali haina mingthonba laidik ani amukhanapat phongdokhe Thauram aduda chorus repertory theatre Imphal gi chairman Ratan Thiyam Naharol Sahitya Premi Samiti Imphal gi president Nauribam Indramani amadi Manipuri Sahitya Parishat Imphal gi president Longjam Joy Chandana mathangsina athoiba mithunglen amadi Thauram mapu oina saruyakhe